Imphal West District Police Station gi manung sanba Langoldagi nupi ani tongan soft case kunda haptuna porokpa heroin powder konana Meghalaya police na Meghalaya dagi Phare haidi Phare nupi ini dugi ming hoi hanhal sai kuntra manga amasung ling hoi sahi nifu kawi makhoi animak Imphal West District manung chanba Langoldagi ni haide pawasna hai Meghalaya gi Isrentia district ki Khiliriat Police Station gi manung chanba nongling thunda hangba check post amada silchar dagi lakpa tata sumo ama check togi thab chathabada hariba mioi ani adu number 4 sing adu korona fa khibani haide pawasna hai anti narcotic task force ki team amana singningai oi mong lakpa tata sumo registration number MZ 4A2997 check tobi thabak sathabada nupi ani du far pangkhibani nupi police gangmuna nupi ani check tobo matamda mokogi masa da tongan ba number 4 shop case tara yawm ba thengna khibolona mobile phone ani su far pangmki makoi ani ge mathakta police na case mare start tokre hairi ningsing bya bdi hokhiba irai nimitasu Meghalaya police gangmuna Manipur masa ahum drug corona fa khibi thodok sing laikhrabani